Suspension of operation the Ladybug Loop Singna Topa State Sembagi demand Tauba Yaroi Haina Chief Minister Long Tombam Birene Assembly floor the Fongdokre. I'm all Furupu Namfuda Atopa Furup Ohenava Chatarakiba Tawong Sing the Laigap na Akan Bami Chung Nava Opposition Emily K. Ranjitna Chief Minister Gipuning Jingsin. Lupakoti Marfutaraga Humdoiga Lak Yankagani Toy Chung na Nauna Sagadaba Manipur Judicial Academy Nasi Chief Minister Nong Tombam Birene Fall Iski Pangai the Urepu Namkre. Malengi Mafam Sin Batung the Pangpok Nabagum Nasi Manipur the Su International Mother's Language Day Gitoram Pangpokre. Masong Manipuri culture bu Malemgi Thakta Chinkatnaba Hotnabada Maharaj Kumari Binodini na Laukiba Tongdangbu Governor Najma Heptulana Nauhongnana Singhakai. Member Kurum Zari Dom Yangbirse Impact News ni Prime Time Manipuri News Bulletin da ay Kaidam Jantasina Hoje Pungjasi Fawgi Murba Pauseng Mam the Pizari. Suspension of operation the Ladybug Loop Singna Atopa State Sembagi demand Tauba Yaroi Haina Chief Minister Nong Tobam Birena Ngasi Manipur Legislative Assembly Gimi Famda Fongdokre. Chief Minister na Fongdokiba Wafam Asi Ngasi Fongkiba Assembly Mi Famgi Wahang Pahongi Matamda Opposition MLA Oiriba Sungno Assembly Constituency Gi Mihut K. Ranjitna Hanglakpa Wahang Amaga Mari Lainana Fongdokibani. Suspension of operation Taunariba Kader Masing Kayano Haina MLA Ranjitna Hankiba Galoinana. Agreement Taunabada Anoba Kader Lowa Yabagi Ayaba Labra Haina Hanki. Amurom the National Highway Sing Amadi Tongan Tongan Project Sing Tabak Tauram Sing Asida Su the Ladybug Mui Sing na Sel Kaiba Aki Akang Pokhan Bagi Pau Tariba Si Kadai Fawba Chumbagi Haina So Hanki. Loinana Su the Ladybug Loop Singi demanda Tonganba State Sembagi Wafam Yaubra Haina Homgi Tausu Puriba Chief Minister Gepukning Jingsin Ki. Wahang Singasigi Paukum Oina Chief Minister na Hai suspension of operation the Ladybug Kader Masing Asipu na Lishing Ani Chamaga Marfumathoini Masigi Manungda Kuki National Organization KNOgi Lising Amaga Chamaga Kunganitoini Amasung United People's Front UPF ki Lishing Amaga Supna Yankaiga Mapani. Kader Singasigi stipend Pinaba Chahi Amada Lupa Koti Taret Lak Marfumanga Lishing Amaga Chatruk Center the Gipir Ihaina Chief Minister na Tangki. Loinana Loop Sing Aduga Agreement Tauna Kiba Matamda Anoba Kader Lohan Dabagi Wafam Yawi Haina Chief Minister na Fongdo Kibaga Loinana National Highway Amadi Tongan Tongan Project Singi Tabak Singda Sel Kaiba Amadi Aki Akang Pokhan Bakaya Asi Atopa Group Karana Su the Ladybug Loop Sing Asigi Mingda Chataba Tawongni Haiki. Amurom the Su the Ladybug Loop Sing Asiga MOU signed Taunabada Tonganba State Ama Sembagi Wafam Yaude Maramaduna suspension of operation the Ladybug Loop Sing Atopa State Ama Sembagi demand Tauba Yaroi Haina Chief Minister na Fongdoki. Tripartite Taunaba Kanda, Sagi Lalhoba, Suda Laiba, Sigi Saitagi, Ahoy Manipur, Si, Tokaina, Sembagi, State of Assembly demand Tobumba Yaubra. Suda Yauriba Kader Singna, Hoi Railway Tabak Suba, Sinmi Paraga, Adongmal Tanbagi, Watok Libra, Lairagadi Kari Excel Lokat Krabage. Railway ki oiro lambi ki oiro kari ki oiro masjid da su da yauri ba groups na tab splinter groups su ki kangbu duna support obni hai tog da bni hai pura evidence lai bna tab tongan ba maming am thola kan da kidnapping to ba tax to ba khot pa se khoi da report lai adu matam batam ge khoi far ga handak da su none area da tabi nam ne khoi toina fai kulai ga kona na pha ba ma to ba du ga legal ge khoi book to ge aduga hojiki state tanba khotpasidi yaroi
Manipur ki chahi amarom fazil laklaba BJP na luchingba anoba laingak asina semkhiba anti-corruption cell da hojik fawda wakat chamanga ga subna kuntra lakhiba ga loinana mioi kuntra ga nithoi conviction pi kre haina Chief Minister na phongtokre aiba performance ngasi chathakiba assembly mi phanggi wahang pawhang gi matamda opposition MLA oiriba thangmai ben assembly constituency gi mihut KH Joykisan na hanglakpa wahang ga mari leinana pawkhum oina Chief Minister na phongtokibane anoba laingak asina corruption muthatnaba gi pandam da semkhiba anti-corruption cell na ngasi fawbuda charge sheet kaya tawkhrabage mioi kaya fagatlabage haiba wahang hangki wahang asigi pawkhum oina Chief Minister na hai hojik fawbuda wakat chamanga ga kontra lakhi loinana case chahunga yankhai ga mari register tawki inquiry chahunga subna tare tawduna dispose tawki hojik trial chathariba case ki masingna nimfuga taretni haiki anti-corruption cell lakpasina khangdokpasina sir akogi government thamiba pandam corruption muthatna base masita mai pakpra since the inception of the new government hojik bogda anti corruption sen na mi kyam phagat lage charge sheet kya tawkrabage habitu adum dang thambiu sir hojik phawda 530 complaints ekodela a the case registered tobuna 354 inquiry conducted 307 away case disposed of so far 307 case disposed away case under trial 47 ni dandi basi 38 Sigi manungda home da 11 employees moi thabak lana changambagi appointment cancel tawi 27 official various department have been placed under suspension adagi 3 personnel Manipur Rifles ukrul akoigi masida warning people yaba moi quantum dugi matung ina haita honorable members adagi 3 retired official dagi moi gi benefit akoigi government library eki makhada moina lana sinar mo koi recovery tongnabagi case toba 7 official strictly warned toba masi home da mapan power da ani janims da ani transport ama labor da ama health ama IFCD da ani revenue department ohum MTDC ama RDN PR da ani education is the 14 so my total 38 termination suspension so my thumbs Manipur da lairiba apikpa furup singi manungda ama oiriba aimol furupu namfu hafuda atopa furup oihannaba chatharakhiba thawong singda laingakna akanba miting changnaba opposition MLA K Ranjitna homgi thawsu puriba Chief Minister gi pukning jingsinki aimol furupu atopa kanglup amada ongadabani haina kihan khanghanba lairiba asigi matangda apikpa furup asibo ngak senaba kari thodang laukhat pirabage amasung hojik fawbuda chenaba mioi sing faba ngamlabra haina MLA K Ranjitna ngasi fangkiba assembly mifanggi wahang pahonggi matamda Chief Minister da wahang hangki wahang adugi pawkhom piraduna Chief Minister na hai aimol furupu atopa kanglup olhannaba kihan khanghanbagi thawong lakpadagi aimol ngairong amasung molnom kuki khulda IRB post ani hangdoktuna commando yauna combing operation amadi frisking tawri haina phongdoki adubu hausi fawda mioi amata faba leitri haiki adubu MLA K Ranjitna makhata na Chief Minister gi pukning chingsiladuna hai aimol furupu atopa kanglup amada ongadabani haiduna kihan khanghanbagi thodok asi ifong fongnaba fawba hausik fawba mioi amata faba ngamdaba asi laingak asigi intelligence network asi mathau tawdre haina lawba yarabra haiki loinana athuba matamda chenaba mioi sing masak khangdoktuna wanted laukthokpiu haina demand tawki MLA K Ranjitna phongdokibada laingak asigi intelligence network asi mathau tawdre haibagi matang aduda sengdokladuna Chief Minister na hai laingak asina state asi mapung fana ngak seli haujiksu aimol furupki thodok adugi matangda akanba mawongda thiba humbagi thabak chathari loinada chenaba sing masak hek khangbaga wanted laukthokpa yauna paikhatpa yaba thabak sing paikhatnaba yengsilagani haina MLA Ranjit ki wahangi paukum piki Kanglup onanaba ki heliba singdo maruda chenariba mioi singdu kana kanano fulai paiba lalho lup sing chenabra hojik phawbada maral lairaba phaba ngamdriba sigi maram karigino wanted laukthokki bugumba laikhrabra ainol ngairong khun gida thokriba amadi malnom gida thokhrisi LAS ni ai laloba group tu ai house paloroge khulai paiba group amana sumaina tawro hai haidana media da karid akoina huji huji hairiba moibu threaten tawramibasi particular XYZ sigi particular group sini haiba identify tawdabanina akoi wanted laukthokpa aduga phaba punba adugumadu akoi huji ngamdri hoi fan anaba chingnaba mi tanabadi lepte thijalli yengsalli kuina sa
आइमोन जाति यामना पिक फुरुप अमनि मणिपुर लैरिसे मसिदा मिहात मिपुन बाव यावगिदना हौगिबा चाही अमनि gi mamangda loinamak khangdraba ngakta masi bawdo huzik karamba kedar karamba khulai paibna tobne se dum open secret ni si khangba ngamdriba sinani haina tobu ngamdri se honorable leader of the house ta ina thamjani gi se honorable speaker gi through da government gi khoi intelligence ki network se masi gi network si fail ore government gi leriba intelligence singi kanu si leitabaga chap manare haina lobda yabining bra yabi However, February anidagi chatharakiba taragamathoi suba Manipur Legislative Assembly gi mari suba session asigi sarukam oina ngase ayupung taragamathoi dagi haukiba ngasigi mifam asida tongan ba demand for grant mari gi matangda khananai neduna demands sing adugi apunba senfam lupa koti lishing ani kulguhumdoi lak yankhai mathoi lising kunga taret pass tauki demands sing adudi education agriculture panchayat amadi water resources hariba department sing asini Hariba department sing asi opposition MLA sing na policy cut kaya pukhalaki maru aina education agriculture amadi water resources hariba department ahum asida opposition MLA sing na policy cut kaya thangatki opposition MLA Lokeshwar Abdul Nasir Joy Kishan Fazur Rahim RK Imo Alfred Kangam Arthur AK Mirabai amadi Mega Chandra na policy cut sing adu pukhalaki bani Education Department gi matangda pukhalapa policy cut sing asi maru aina transfer policy ningthina leitaba school gi infrastructure sing ningthina leitaba SSA amadi UGC gi central fund sing ningthina implement tawdaba amadi oza watpa asina chingbani agriculture department gi oina agriculture land kanba ngamdaba paddy seed sing yanthoknaba akaknaba policy leitaba har gi awaba amadi lawmi sing gi yaifanaba policy ningthina leitaba sing asida yumfam oidana policy cut sing pukhalaki Loinana Water Resources Department ki oina dolai thavi Verage Canal Sing Saba Loishindaba Turel Torban amadi Turel Khongnung Sing Semjindaba Haukiba Chahida Thokiba Ichawna Soklaba Torban Sing Retaining Wall Sing Semjin Bidaba Asina Jingba Hiram Sing asida yumpham oidana policy cut sing adu pukhalaki adubu ngasi numidang pung 8 fawba chatakiba mifam aduda policy cut motion sing adugi matangda mari leinaba minister singna sengdoktuna demand sing adu pass tawkibani Maya Impal Prabhavati College sir. Sigi principal khanbagi masi watok ni sir. Ako notification to ako gi interview si tawgibra. Sara duga ina ma thamjabsin sir. Institution singi infrastructure wat pa maroin school gi mayam sing si dani sir. Ako gi even private school bogdaw ako private school gi builda ma infrastructure adu legadam ni yam condition mayam thamme. Private school thamiba condition du chamana ko government school da thambaladi sir. Ko government school si yam chawkhala private school mi chatloy sa. Ikoi project sari adagi DPR se mi kholi haidana hojik March ki last week ising chaw so dum yawi April da dum chaw so yawi hairiba DPR sing ase semaga loira aga karam matam dono ikoi gi hajiki lairiba toren khongban mayam se semjin sajam khata base day to day gi ikoi gi transfer gi policy se aroi bi ni tawri sima transfer tawbigo takpada khoi ju loire aduna some form of masi policy amtang puthok piraga today irrespective of hill and valley the entire government schools let me remind you before I say this I am not at all proud chief engineer ani lei hina lei bidawna order si khabar da joi thengna ki chief engineer ma January gi tang 3 ta leire adugi matungda February da muk OSD na ma thoe My question is, sir, OSD ki posi laibra. Sahi khudingi ising isaula haiduna laga bilambati bora kharaga leiba kharaga toroga kumsi ki thingaga dumhe loisan ki mathangi ju adumai sum tawdana lakwaji sang aba sahi lisang sitpasi la aga leibani sa koi lau ju phraktaba ising ju phangdaba akangba leiba khoi ki mayam thina majumda koi thi biraga khoi ki infrastructure mayam ju government gi official ogera dagi any kana to bu ogera madu thigat piraga hariba agriculture ki jaga jaga chingse masi kananaba khona biu haiduna sagi conmotion sai ai pugacha Transfer policy draft tawbugi aroiba tangkak yausilakle policy si mapung fana hek chatnabaga oza watbagi khudong chadaba sing koklagani hain education minister Thokchom Radeshamna phongdokre Loinana Manipur da UGC na blacklist tawkiba college ki matang amadi Lilong Haurebi college ki principal ki matang da laikiba chayat number sing adu ki matang da vigilance department da sinakre hainasu minister Radesham na ngasi assembly mifam da phongdoki
Education Department ki oina apunba senfam lupa koti lishing ama chamri kuntraga manga lakh humbutraga taret ka lishing kunga manga gi demand for grant gi khanarakpa matamda opposition MLA sing na thangalaki ba policy cut motion singi matangda sengdokladuna wafam sing asi minister na house ta thamkibani. Minister na haikibada SSA Ramsa di UGC gumba center gi oiba thabak thoram sing pangthokpa da aranba tauba leite center na piba chatna pathap ki makhada niyam chumna pangthokpani ching da oza sing chatning dabagi chang wangliba sigi matang da yengsinaba district board semnaba thorang tauri haiki school amadagi oza lokthokna atopa school amada sizinabagi matang da sengdokladuna minister na hai mahiroi leitaba mafam da oza yamna leiram khiba amadi mahiroi yamna leiba mafam da oza watpagi khudong chadaba leiramba sing asi yengduna mathau taba mafam da oza sing thabani haiba wafam thamki mahakna makata na hai oza sing bu tati tawaina taubiba makhoi bu thina ngang bana chingba makhoi gi wakhalon amadi pukning hanthaba ayaba wahai sing Hantaba yaba wahai sing haibi ganu haina house ki khutang da miyam da appeal tauki loinana mathongni thina tauram daba added school sing gi matang the action lokhatna ba sem sare masida house ki members sing na mating pangbiu haiki transfer policy ki matang si oza award pa leba already akoi draft final stage la leire msi implement tawna akoi kan hona jari final da akoi honorable cm ga tanara ga akoi cabinet ka puthoga masi gi problem challenge kra leiga do sina oza award pa leba adagi ching na tabi problem tongan ba problem yam le problem di address tongna ba akoi semjari adu loira kanda si policy si la ga di mayam na singna bi ba nungai ta pen da war pa le sing si masi akoi address to ngam ngane khanje adu ga akoi recruitment si jo akoi amalgamation tawraga di oza ahen ba leiram du punsilaga ayamana satra kuntra nifu yankai yoba school lam yankai yoba more than 60% school da yankai yoba yaug deba akoi school si satra yam leitabada ozana tamada loksulamba manipuri gi darkar leiba jaga dura akoi asomda manipuri tambiba ngamba lawrakpana hindi goi lawrakpa adu muthe utilize tawrakpa sumai tawraga satra yam leiba jaga da akoi adu mai utilize tawjabane tasengna hekta akoi amada yamadi lokthoi hekta tawjabana teba akoi na tawjari si aduna utilize tawbagi masi policy si once ozas matik sana masing suna leiraba adui matungda adagi hauji akoi sahi khuding gi oza si chahum samni dum retire tawe education gi di like tambi ga do bisi oza wa le noi nga ko tam sahi mo ngai khoi ba yadam na oza dum wachal la 2007 dagi 2011 di lawrak trabni na wa le oza sing ha si yam chaw problem mo ba edit school gi oza sing na di ngasi tar ga sawi gi ni 6 pay 7 pay ni da haiba ai am bana di school la like tambi Pangaida nauna sagadariba Manipur Judicial Academy asina judicial officers sing khaktanatana government advocate public prosecutor amasung advocates in the training gi khudong chaba piba ngamlagani haina chief minister N Biren phongdokre Pangaida nauna sagadariba academy sigi urep uyung tambagi thoramda chief minister na nauna sagadariba academy asina mapung marai farakpagdi lamdamasigi Judicial officers sing mapan gi state sing da chatuna training tawdrabasu mafamasida mai pakna chathaba yaragani anova building asi sananaba state PWD na semba DPR gi matung inna academy sigi building administrative block hostel amadi quarter na chingba sanaba gi senfam asi lupa koti marfutara ga humdoi ga lak yang khaigani thoini ahanba phase ki oina academy sigi building amadi administrative block ki dama state government na englishing ani ga taraga taruki February ani da lupa koti kunga taruk ka lak marfuga mari accord taw kibaga loinana chahi adugi March kungamapanda academy asi saba haunaba state laingakna state PWD da lupa koti mangaga lak taraga taruki senfam deposit tawkiba laikhrabani haiki judicial academy amada fangpham thokpa facility pumba nauna sagadrba academy sida fanghangani haibagi chauna thazai lama sida thabak tawriba miyoi singi oinadi hojik mantrapukri da leiraba ariba academy sidagi nauna sagadrba building asina henna kumang chauksin ba ngamgani haibagi chauna thazaba lai haina mahangna makhataki Panbayai, Manipur Lairiba Ariba Manipur Judicial Academy ki building asi Englishing aniga taraga humdoi gi June tangkun gamapanda Supreme Court of India ki Justice Madan B Lokurna sangaram khibani. Gasiki thoramadu da Law Minister L Jayantkumar Manipur High Court ki Chief Justice Avilas Kumari Judge N Kotishwar amadi Judge KH Nobinsu Sarukyaki. With proper completion of these judicial academy buildings, the problems being encountered by all concerned will be done away with. In fact, the state government could allot only 19.25 acres, now is against the High Court's proposal of
50 acres. Allotment of the remaining land measuring about 28.25 acres is under active process. The government is quite aware of the immediate requirement of the academy, and we will take all possible effort to make available the remaining land at the earliest. Delhi Chief Secretary Bu Chatliba February Kunda Delhi Chief Minister Office Residential the MLA Amana Khut Thabagi Thawong Adubu Manipur IS Association Yamna Kanna Yaning the Phongtorkli Chief Minister gi Mamang the Chief Secretary Amabu Khut Thabagi Thawong Asina Laibasi ki Constitutional Administrative Framework Amada Akaiba Pibani Haina Cheryl Sina Makhatari Malam gi mafam punamakta imalon gi numit pangthokpagum lamdamasi da su numit asi pangthoknaki imalon gi numit asi Directorate of Language Planning and Implementation Government of Manipur na sinduna Directorate asi ge all lambulan da leiba office da pangthoki Taramadu da language activists leihau thabam Sarat Chandra Sarma Language Directorate ki Director Dr. L Mahavir yauna Directorate aduki staff sing amasung tungan ba furup sing gi aiba sing na sarokya ki Aiba AB Singh aduna Manipuri, Nepali, Rongmai, Chiru Londa, Makoi ne Iba Saring Singh Pathoki. Yanjin Bible Yandam the Openatini, Sangom Bauder, Yandam Sangom Tenera Morodoni. Aduna, I could loan this to my TV, how you loan Aduna. I do high end Nequina, limitation of the lake tower, Kalari Lake Tower. Maduki Hindu Midan as I Ima Tonga dead, Mammy, Daddy, Guy Laiba. I couldn't feel up to receive. I could give Manipuri loan, they could Mang Dore Guy and my apartment, Manga or Shimati. I quit Manipuri loan, some chocolate country and I quit some louder labor. Yeah, what Jingy labor, loan, Masi, and I put them now. Soccer. Bishnupur District ki oina su ngasi International Mothers Language Day nambol da leiba SK Women College ki conference hall da pangthoki ngasi ki thoramadada SK Women College ki Sintapurel Enjoy Kumar na phongdoki bada Manipur miyam na ngangna riba maitai lon asida pukning changba watpagi amadi atai miram gi lon da pukning changsin khibana ngasi aikhoi gi society asida aikhoina ngangna riba lon asi sitharak pugum tawrokli haina Sitharak Pugum Tarokli Habasi Laibak Tibani, Adubu Aikoi Imalon Asi, Kandaba Yade, Haibagi Pandamda, Asigumbanga Sigi Toram Asi, Pangtopani Haina Fontoki. Research Forum Manipur reforms amadi Manipur University of Culture na Sindhu na Imphal gi Kangla Hall su Malengi Mamalon gi numit ki thoram pangthokre Malemgi mafam pumbada ngangnariba Mamalon khudingmak ngak senduna thamnaba amadi lol khudingmak yokhattuna ing tapa malem ama puraknaba gi pandamda hairiba thoram asi ing shok lishing ani dagi lepa laitana chahi khudingi pangthoktuna laklibani Manipur gi oina su lamdam asi gi Mamalon oiriba Manipuri lon natraga maitai lon yokhatnaba gi pandamda thoram asi pangthokibani Linguistic diversity and multilingualisms keynotes of sustainabilities and peace have a theme that thoram adu pangthoki thoram adu gamari leina Art and Culture Commissioner Moirang Them Lakshmi Kumar na lamdamasigi oina su Manipur University of Culture na Manipuri loan chokot nabagi damak achauba thogdang lawduna hotnarakani haibagi thazaba phongtoroki thoram adu gamari leina wangang bada reforms gi editor gi chief Mutua Bahadur na Fongdokibada, Hokiba Chahi Kayaga, Changdam Narubada, Manipuri Lol Asi Yam the Chocolate Haina Lowi Yare, Miram the Kundaduna, Lake Rabasu, Chatoxasin Tauduna, Akoima Sentoina Unaba Amadi Pau Fongna Bangam Labadi, Lon Asi Hena Chocolate Ngamgani Haina Fongdoki. Nasagi Toramadugamari Lane, Research Forum Manipur Gimalengi Takta Pongba, Puari Yamasung Natki, Akanaba, Chefong Haina Mingtonba Journal Amasu release Tauki. Loina Manipur University of Culture gi website Amasu, Art and Culture Commissioner na launch Tauki. Language matangda promotion to wagi yokhatpagi adung lamba maruiba khoigi thormamni machine khoi mayam da mohana ningsingali madudi language sokhatpada khoi isa goiba yam chawrbo thodang le haibje internationally languages si recognize toroga su masi promotion haiba pot muslai maduna asigumba khoi function to wasi mayam da awareness sensitized over asina chingba mayam si puning da mohana pohali adu loina na khoigi lenga government ka su khoigi pasana khoigi understanding amoi makhada loan ji chawkhatnaba punna mangjang jenmin ba dam darkali ko Manipuri loan ji se e schedule changre language am chawkhali adu orga su amuk hena chawkhatnaba khoi itihas ta culture in every walk of life musi ko punna makki khoi thudang ni hai
language HT line Samson Gadaba Maramna 11 kb Chinga water supply na mai piriba mafam singda lakliba February kungani thoigi ayuk pung taraka makai dagi nutil pung mari fawba mai mutkani haina MSPD Shell ki chairwoman khangalakli Saddle tribe ki category da yaurabadi lamdamasigi yelhomi sing safagani haina hanigi family welfare ki director Dr. Thangjam Bilasini na fongdorokli wafamasi ST demand committee amdi coordinating committee ST demand committee na tangkak nai na lamdamasigi masak nai ba mioi singa unabagi thauramda phongdokhiba adugi pangthokhiba adugi sarukam oina ngasi chingmerong da leiba city hospital da Dr. Thangjam Bilasini gi unaba amada phongdokhibani mapalam gi senjau paiba singna lamdamasigi yelhomi singe lam laisil Kiduna Assam amadi Tripura da hauzik thokliba fibam asi oirakpa yai state asi economically backward oibana general stream da leiba state asi gi miyam di wana thokani masida laingak na mit yeng changhaninge haina Dr. Thangjam Bilasini na phongdoki ngasi gi mifam aduda mitai bu India gi scheduled tribe list the Yahannaba Haiduna Kongjang Changsilipa ST demand committee amadi coordinating committee of ST demand committee gi mihut sing sarukyaki Farmers on cotton plantations in Manipur haibat himda nongmangi oiba miyam da bab tahanbagi thoram amanga si Tamenglong district ki Akhui village Barak Valley area da pangthokre bab tahanbagi thoram adu da saruk yakiba akhang ahai singna Manipur da lasing matau karhamna thagani amadi masigi kanaba singi matangda lawmi singda sugaina taki akupa marol kisan call center ki toll free phone number 180018015551 da phone tawraga khangba yagani hairi Matang swaisida break amalogzagi break ki matungda Maharaj Kumari Binodini bu aiba ama oina miyam gi kholau oikibi lamdamasigi atangba mamomni haina Governor Dr. Nachma Heptulana MK Binodini Devi Anniversary Memorial hagdokpagi thauramda singtha khibagi pau amadi Manipuram sungmalingi tongan ba ipau sing puduna lakchage impact news mi eng ta don review Breaking matungda mayabo mukana taram nokchari Manipuri culture bu malem gi thakta chinkhatna ba hotnabada Maharaj Kumari Binodini lawkiba thawdang thoidok hentokna singthaningai ni malengi oina masing yamdaba literature da khut thakiba ningthogi imungi miyoi singi marakta mahaksu amani haina Manipur gi governor Dr. Nachma Heptulana singthakre wafamasi ngasi MK Binodini Devi Anniversary Memorial hogdokpa amasung from page to screen haina mingthonba aribam Sham Sarma amasung MK Binodini gi film sing nauhongnana ningsingbagi thauramda phongdokhibani thoram asi imasi haina mingthonba di Maharaj Kumari Binodini Devi Foundation Department of Mass Communication Manipur University amasung TC Foundation musuna punna khusamnaduna MU ge centenary hall da pangthokhibani ngasigi thoramadu da governor na Manipuri culture is a modern contemporary culture da laknana ba hotnabada Binodini gi achoba renaissance figure ama lauki ningthogi emung da poklabasu mangal fanglaba micham amagumna mahakna saideng ware film isai kaya ibagi mathakta sculpture environmentalism women's issues social activism amasung electoral politics ta thawai yauna sarukya kibana leiba asigi amadi malemgi thakta mana kaya lawba ngkhibani mahak asi ningthogi imungda pokcharabasu miyamgi aiba amo oina miyamgi kholau oikhibi lamdamasigi atangba momomni haina singthaki Saknai de biesiga una hobagi tanja fangkidrabasu mahakna lauramba thaudang sing ururaba matungda saknai de biesibu hena pamjaba amadi matau tamjaningba pokhale haina governor na phongdoki ngasigi thoramasiga mari lainana englishing machamapal marfutara mathoida Natsta Grand Prix Laukiba MK Binodini amadi aribam Sham Sarma na puthokpa ima gining them haina mingthonba Manipuri feature film utki loinana Namita Gokhale na edit tauba the Himalayan Arc Journey East to Southeast haina mingthonba lairik amasu governor na phongki I can say for sure that I have become an admirer of this great lady. I do not intend to dilate about this endless contribution made by Emasi in the field of film as well as literature in the state. The film which I have just seen has given an insight into the life of a lady who was born with not only a silver spoon but a gold spoon. But she could think and worry about the people of this state, which is full of literature, music, art,
and culture. And I feel, while paying my tribute to her, I feel Binodini Devi was the true representative of the aspiration and life of Manipuri. Art and Culture Minister L. Jayantkumar Manipur Cine Policy Chana Halagani Amadi Manipur State Films and Television Institute ki academic session Hauragani Haina Haukiba February Kungi Assembly mi from the Lautokibabu Film Forum Manipur ki Chairman S. Mangol Jangna Tokpa Cherolamada Nungaiba Amadi Tagarpa Fundorkli. Waka bought Manipur ki Chief Executive Officer Najamuddin Khan Lautoklaga Anoba CEO Ma Hapnaba Lengang na order Tokiba Yaning the order to review Tobiu Haina. All Manipur Madrasa Modernization Teachers Welfare Association ki Maikai ki appeal tarokli. Hiramas Gamari Lane ngasi hatada labor Waka Board ki officer Waka Board ki staff sing amadi Waka Board ka Mari Laneba organization sing ki oiba mipam ma pangthoki. Mifam to the Saruk Yakiba All Manipur Madrasa Modernization Teachers Welfare Association ki Secretary Muhammad Riyajuddin na Impact News da Fongdorakpada Madrasa School Kuntra ki apunba body ama oiba Waka Board ki CEO ina chahi manga taruk henna puduna lakiba Nazamuddin Khan bu Lautoklaga Atopa CEO ama hapnaba haukiba February Traga Mapanda MOBC and SC gi Deputy Secretary na Tokiba order adu yaningde order adu gi matung inna nauna CEO gi post haplaba Muhammad Azizur Rahim Haidiba Miyoi asi mamangda set scandal kayada chenakraba Miyoi amani mahakna CEO gi post asi paiba matik chade laingakna Tokiba order adu atu matamda review tawiduna hanagi CEO Nazamuddin Khan da post asi Adumak Paihan Biu, Karigumba, order asi review Tobida Bataragadi, February Kungohom Doidagi Numidang, February Kungohom Doidagi, Pungni Funipan, Manipur Ban Kaugani, Haina Fondoki. Matam Queen Mang was asking the Moktaya, Panabaki the Mokta, Labirapa, Chief Executive Officer, Shiwasi, Kankangodana, Sarkargi, Odaramagi Matumina. Shinbagi Odarama Hoji Equi Pangere, Maramaduna, and over Lakadoriba, Sarkan Toiba, she was was asking a palm day, Maga Equiga, Leminava palm day, Hanagi, she was equatum, Tambapami, Karigumba, Hariba, Steve Sarkan, and Nampuda Dum Equi was asking a Hajeriba Wakadasita Bidana, other sister Laraga, Hauki, and Oblai was she was he, Paman Bibitaragadi, Equi Hoji of a boat of his Equis, Holonjan Jacre, Naranga, Aduga, Makataba, Equi Tang. Kun go hum doida ekoi Manipur punamaki ekoi pungni phunipan gi ban kaujaragan Haukiba February traga hum doida Imphal East District ki manung chana leiba Katri Bangun mamang ching the Imphal East District Police ki team mamana thibu humba chada ki badu da fakat kiba mioi tara masak saktak che piduna numit adumakta da thadoraki haina Youth Star Organization YSO gi chairman hairi loinana fakat kiba gari pumnamak hura lakpa nate amadi nongmai dusu license kanni haina chairol asidau Kangalakli. Kunai amagi aruba tangfam ama lakpada mahiroi ama oina tauba yaba mathau mahiroi lup singna thaudang lohhaningi mahiroi ama oina tauba yaba yadaba haiba pankai khangna thabak tauba tangai fadi haina maiding relation basana jawna phongdokre wafamasi ngasi Democratic Students Alliance of Manipur Desamgi nauna thau puba sing wasak lobugi thauramda phongdokibani sana konungda pangthokiba thoramada maiding sana jawna lamdamasi da leiriba mahiroi lup singna matam gi oiba kunai gi ahongbagi matung inna khongthang kadabani kunai asigi haukiba Tanfam Kayada Mahiroi Singh na Achauba Thaudang Lauduna Lakli Loinana Mahiroi Lup Singh asina Kunai asigi tungi yumbi oigadoriba Mahiroi Singhbu afaba lambida mayong yanaba yumfam thombani haina mahakna phongdoki Madam si lakong matam khangdaba mayam amama mayam sibu mangan bigadoriba aibu ngalan gadorbi hariba guru sinani Aduna, Ojaguru would Taksikasina in a Chapiba, Laiba Miambu Kina, Laimang Kana, Loinaba, Aduga, Matamgi discipline Ngapa, Loina, Ishaisagi Toda, Changba, Aduga, fight again on Sumaru, the Manipur Gomandadi, Laibaki Oiba Toiba Todowato, Punamok the Mahiroi Singna, Tawaya Singo, Madudi Changsalaga Tobiba. I call Mahironi Haidana, Laibaka Figo, Habidiade, Aduga, Masida, Tawaya the Bahaiba Magi. Boundary do Kangnadi Chapiba.
Council of Higher Secondary Education Manipur na loba class 12 exam ki ngasi MIL subject thokpa numitta Milalna Thobal Bisnupur Imphal East zamani Imphal West district ki mafam sing da lady exam center sing da yengsin khongchat khre haina cherola mata khangalakli exam center sing da tariba OC sing na mathong ningthina Tauramba Thengnarakpada Milalna Thagatpa Phongdorokli Nakalamromda Council of Higher Secondary Education Manipur ki hauzik chathariba class 12 ki ngasi pangthokiba MIL subject ki exam da nupi aba yauna mahiroi ani tanthokre hairi tanthokkiba mahiroi animak mahut sillaga exam tharambani mahiroi amana Lilong Higher Secondary School da aduga amana St Joseph Higher Secondary School Kurau Pokpi Examination Center da exam thabani Council ki exam controller na thadorokpa cherolamagi matung ina mahut silam liba mahiroi sing asi chathariba exam asigi makha taba subject sing da srokyaba yaroi hairi District Administration Bisnupurna Sinduna Din Dayal Upadhyay Gramin Koshalya Yojana na miyam da piriba kanaba amadi scheme asigi matang da Bisnupur district ki oina ahanba district asigi Adhaksha Dr. T.H. Rama Batina Thaudokpaga Loinana Khana Nainabagi Thoram Ama Panchayat Resources Center Bisnupur ke Conference Hall na pangthokre State Skill Mission Manipur State Rural Livelihood Mission amadi Department of Rural Development and Panchayati Ras na punna khusamna duna thoram adu pangthokhibani Dolaithavi Barrage Land Owners Joint Action Committee DBLOJAC gi mifam amangasi pangthokre haina cherolamada hairi mifam aduda chahi kayagi mamangdagi saba haukraba Dolaithavi Barrage project asibu paliba laingak asina ikhang khanghaugdana lakliba March taraga mangada sangaragani hairiba asi project asina koliba mafam singda tauriba canal sing asi loisindabana maram oiraga Dolaithavi Barrage Land Owners Joint Action Committee amadi akoibagi miyam na punna project asi sangabada athingba thamnaba amatto oina warep laure hairi Kakching District Headquarters ki award passing athubu matamda sagatlu haiduna mioi lishing ahum henbana Kakching Kaithel da wakat mifam yawba miyam gi mifam pangthokre wakat mifam yawba miyam gi mifam adu Kakching District Headquarters Infrastructure Development Committee ne sinduna pangthokhibani pangthokhiba mifam aduna karigumba Kakching District Headquarters bu atopa mafam da hongna bo hona raklabadi adugi mayokta miyam gi achoba ihau hauba yauna warep kaya lokhi warep sing adugi manungda District Headquarters asigi mini secretariat DCSP young official staff singe quarter March tagi aroiba fawda urep uyum tamba yauri Nakalamrom da Waikong Thongzau da Kakching District ki headquarter Wahengadabani haina hauzik sathariba assembly session da Lauthokadabani haina Kakching District Headquarters Demand Committee Waikong na thadokpa cherolmana hairi Committee sina sinduna ngai Waikong Thongjau Langmaidong Community Hall da pangthokkiba miyam gi oiba mifam amana Waikong Thongjau bu Kakching District ki headquarters oina chathariba assembly session asida lauthoktrabadi ahenba khongjang kaya changsilagani hairi Khongjom lal sokna kiba tang kulgahumdoi ni kungamanga ni hairamba si Thizinnaba Laingakna Review Committee semnabagi file thiba khangdre haina tauriba si awangba thakta yaningdi haina Khongjom Battle Memorial Committee Manipur na phongdorokli Manipur Press Club ta paumi singa unabada committee asigi secretary Chingtham Luwang na Khongjom Lalgi numit asi chahi nifu lomdagi yetna duna laklabani kanagumba organization singna paukche electronic media singda awai khum tongnaba si tawiganu tangi chayet nariba si amuk hanna thizinnaba Englishing ane taraga taruki March ta da art and culture ge director na Laingakta thangat ki review committee ki expert sing semna ba haikiba file process hanglubada thiba khangdre haibasi karigino hanadagi chayet nariba si department na sumatam sangna chayet nagadau hangadoribra haibagi chingna ba laire haina phongdorokhi 2016 March ni ko adu masi hoji poguda mong maril tana semam process torum de process it toidi haini aduga posi tana na ba Tauram Drisigi Matang, the teacher Ubada, committee Makegi, files and traced away colleague and high opposite Tolapa. Chief Minister N. Birena. Manaka high grab. Pile no manini fana panya pote panganuka and high madu toreda torezi. High grab warine. The Magi period powder Sahim of Hengele, Pajalab. Process that we taxen minasi, Adoga taxen minaragani Madugi Rizalama, so in a legani. Why that 20 to me? All right. Madugi relevant documents, ma'am, do among review to Haraga. 20 Hana dum chuma mena have the quick as you yellow.
Matam kuina local MLA madi mari leinaba authority na yengsin dabadagi fibam fatana leiraba Kongba Laishram Laikai gi thong asi Laikai sigi local club Kongba Laishram Laikai youth club ki meeting makhada semjin kre chahi ahungi mamangdagi hauduna fibam fatana leiriba thong asi ya school amadi Katrigau Kendra faungnaba yamna maru oiba thong ama oiribani thong asi gi mafam kaya da chekhaiba loinana thong asi gi makhagi farmer Yot kap thoraktuna achat awokta apanba piduna lakibani thongasigi fibam fatriba siga mari leinana Kongba Laishram Laikai youth club ki maikaidagi local MLA da haizakiba laikre adubu thabak oina pangthok piraktabada pendaba phongdorki nakalamromda Kongba Laishram Laikai fauna chatliba lambi asi athumatangda semjindrabadi thingzilagani haina club asigi maikaidagi chekserwa thamrakli Thobal Police All Lilong Anti-Drugs Association Tamasung Anti-Social Prevention Organization ga kusam naraga hoki February Tragamapan gi numidang wairam pung mari makai taba aduwaida Lilong Turel ahanbi Kongnang Makongi Yumthong Kuding da tiba humagi thabak chathabada drug lalon bi ama fagat pangamle hairi Manipur Police Department gi Superintendent of Police NAV PROW Basuna Thokpa Cherolesina Makataraduna hai fagat laba mioi adu Lilong Turel ahanbi Kongnang Makongdagi Fazilatun Mashagi Chahi Nimfu Mapuroibagi Mamingna Fazur Rahman Kawi Muesidagi Heroine number 4 Gram Taraganitoi Fagat Pangamle Hairi Hiramaski Matang the Lilong Police Station the case Amus restart Taukrahena Cherola Cinema Katari Food Safety and Standard Enforcement Wing Bishnupura Musum Moirang PS ki Apunba Kangbuna Moirangi Mafam Anidagi Lupa Lishing Kuntra Longi Oigadaba Jarda Kaini Sing Fagat Kre Food Safety Amusung Moirang PS ki Kangbu Aduna Moirang Kaitel Amusung Moirang Lamkaida Nungtil Pung Amataba Matamda Chatakiba Drive ta Polam Sing Ado Fagalakibane Jose Nasinomagi Sanabiki Pau. Marisuba MCA W Pralada Amadi W Ramananda Elite Cricket Tournament Cyclone Thangmaban Mai Pakre Ngasiluang Samam the Labor Luang Papa Cricket Stadium the Sanakiba Tournament Asigi Nipan Suba Lake Tos Ngamkiba Tau Thangmibana Fielding Hana Sananaba Warep Loki match Asigi Apib over Nifu the betting Hana Sanakiba Cyclone Thangmibana wicket Manga Kakturaga Ranchaniga Kun Lobungamki match Asigi Any Suba inning Sanakiba Tau Thangmibana over Kuntraga Humdoida wicket Tara Makturaga Subnagi Rancham Kungataruk Loduna match Asi Ran Mafutaraga Mapanda Mighty Bananki Manipur Cricket Association ki meeting makada chathariba tournament asigi hayeng sanaga daba mapan suba lekta Cham Khagempali MDT Team Road Athletic Union Kwakaitel anina lamba tangnorgani Tragumdoi Suba State Level 7 Aside Village Open Football Tournament Hemanta FC Chajing Amdi WSC Ngarangbam ani mai pakre tournament asigi ngasi sanake bataruk Suba Lekta Hemanta FC Chajing na LUVACL Kamong Bu Panjil Mari Amada Mighty Piki Chathariba Tournament asigi Tarit Suba Lektana WSC Ngarangbam na Lamsang Bazar FC Bu Panjil Manga Sinota Mighty Papi Bungaki Awang Kunau Youth Development Association Awang Kunau Mayele Kind Sindun Association asigi Sanabung da Chathariba Tournament asida Team Kunna League Match asida Athohen Tanari Hayeng Makataba League Match ani Sanaragani Anisuba 5-a-side Sangaipat Open Day and Night Soccer Tournament NK Team Semi-Final Chankre Sangaipat Sports Union Sinduna Brahmapur Sangaipat Sports Authority ki Sanabungda Chathariba Soccer Tournament asida football team kungaturung na knockout basis da thohen tanari Soccer Tournament asigi ngasi ahan ba sanakiba quarter final gi match aduda NK Team na YCBF Sibu Mighty ba piramlaga tournament asigi semi-final changbangam ki hayeng tournament asigi makhata ba league match anargani Taruk Suba All India Police Archery Championship ngasi su makatana chathari ngasi Kumalam Park Sports Complex the Sanikiba 70-meter men's individual compound ge masana the SSB ge Ramakantana ahanba position tabangam ki 70-meter women's individual compound ge masana dana JR ge Sanaroy Jhanu Hansdana ahanba position taki chathariba archery championship asigi 50-meter men's and women's
Indian round da Assam Police ki Palavidas amadi Mashanas ki 50-meter men's Indian round da Assam Rifles ki Hari Chandran ahan position ta ki championship asigi 70-meter women's recurve masana da BSF ki Sanaroi Gunjan Kumari na ahan position ta ki bagaloina 70-meter men's recurve masana da CRPF ki Sanaroi Basant Kumar na ahan position ta ki championship asida India ki tongan ba mafam singda ki police ki oiva archery unit kun gahum doina sarukyari All India Police Sports Control Board ki meeting makada Manipur Police na yumbu oiduna chathariba championship asida nupamadi nupi Sanaroi chani gahum putra gahum doi rom na Indian round recurve amsung compound round gi tongan ba masana singda thohen tanari hayang makataba league match sing sanargani Aroba the bulletin is headlines samona mayam da tamsage Suspension of Operation the Ladybird Loop Singna Topa State Assembly ki demand tauba yaroi haina Chief Minister Nong Thombam Birene Assembly ki floor da phongdokre Aimol Furup Punam Fuda Topa Furup Oihanaba Chatharakiba Thawong Singda Laigang na akanba mieng changnaba opposition MLA K Ranjit na Chief Minister ki pupning chingsin pre Marfutraga Humdoiga Lak Yang Kagani Toy Chung and Nong Saga the Manipur Judicial Academy Ngasi Chief Minister Nong Thombam Birene na Imphal East ki Pangday da Urepuyu Tamkre Malengi mafam sin batung na pangthok na bagong ngasi Manipur da su International Mother's Language Day gi thauram pangthok le Amasung Manipuri culture bu malengi thakta chingkhatnaba hotnabada Maharaj Kumari Binodini na laukiba thaudang bu Governor Najma Haptullah na nauhong na sing thakre